ꯁꯤꯒꯅ ꯑꯂꯨ ꯀꯥꯡꯍꯧ ꯑꯗꯨꯒ ꯁꯤꯒꯅ ꯕꯣꯔꯥ ꯕꯣꯔꯥꯁꯦ ꯈꯔ ꯍꯧꯕꯁꯤꯅ ꯐꯔꯁꯦ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯁꯤꯅ ꯆꯥꯒꯗꯕ ꯍꯦꯟꯇꯣꯛꯅꯤꯡꯕ ꯀꯣꯠꯅꯤꯡꯕ ꯀꯣꯠꯂꯛꯀꯦꯕ ꯍꯣꯔꯦꯟ ꯆꯥꯒꯗꯕꯅꯦꯕ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯏꯁꯤꯡ ꯈꯥꯡ ꯄꯨꯊꯣꯛꯑꯝꯗ꯭ꯔꯦ ꯃꯅꯥꯁꯨ ꯌꯥꯎꯗꯦ ꯂꯤꯛꯁꯨ ꯌꯥꯎꯗꯦ ꯍꯥꯎ ꯅꯨꯄꯤ ꯃꯥꯜꯂꯝꯃꯅꯤ ꯑꯩꯗꯤ ꯕꯤꯔ ꯃꯥꯅ ꯆꯥꯒꯦ ꯍꯥꯎꯕꯅꯤ ꯁꯤꯁꯦ ꯇꯣꯅꯤꯡ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯌꯥꯝ ꯑꯩꯗꯤ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯔꯛꯀꯦ 보라는 뭐 소리 보라니 뭐야 바완 여기 이러면서 와우 ये ज्वाइन हुआ है नया फिर दूसरा कंपनी में सैलरी आएगा ज्वाइन हुआ है मतलब दूसरा कंपनी में अभी ये अकाउंट पे आएगा नेक्स्ट मंथ से अकाउंट पे आएगा ये तो केस पे आएगा मतलब केस आया मतलब उनको क्या ज़्यादा आएगा ये अकाउंट पे मतलब तो आप जॉब करता है करेगा तो आज के अंदर देगा अभी बैंक में जाके Răng của ông anh có những dòng lan này của anh được không biết lan ngàn gọi hay là đuôi lan nè hay này
ꯇꯨꯅꯤꯡꯈꯣꯛꯁꯦ ꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯉꯥ ꯆꯥꯁꯨ ꯇꯨꯅꯤꯡꯈꯣꯛ ꯆꯥ ꯌꯥꯏ 이런거다 고하더니 응? 고기 장은 뭐야? 와우. ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯣꯕꯤꯁꯤ ꯉꯝꯍꯧꯗ꯭ꯔꯦ ꯆꯥꯕ ꯀꯣꯕꯤꯁꯤ ꯉꯝꯍꯧꯗ꯭ꯔꯦ ꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯦ ꯀꯥꯔꯦꯟꯁꯨ ꯂꯥꯛꯇꯦ ꯑꯗꯨꯗꯤ ꯑꯇꯩ ꯇꯨꯅꯤꯡꯈꯣꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤ ꯀꯣꯕꯤꯁꯤ ꯉꯝꯍꯧꯗ꯭ꯔꯦ ꯄꯤꯅꯥꯕꯗ ꯀꯣꯕꯤꯁꯤ ꯌꯥꯝ ꯄꯥꯝꯗꯦ ꯇꯨꯅꯤꯡꯈꯣꯛꯅ ꯄꯥꯟꯕ ꯍꯦꯜꯂꯦꯕ ꯑꯗꯣ
ꯃꯌꯥꯝ ꯑꯩꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ Yeah.